Manipuri apun masaktam kahendana bagi damakta center de taksindana ba all political party ki mifam pangthoktuna warep lokre. Manipur Development Council Assam amuhan hingan hanana ba khanari haina Assam ki Chief Minister Sarbanand Sonowal na phongdokre. Amadi Nauna Sam ki Technopol district ki sangma sakat pawat puna law and order ngak na ba hona ba district administration gi so ba singna ba mawari. Kurumjari ais tu bagi pau mi yang tabiri basing taram nokjari hajunga pungba pau sing sandong na pijari Manipur yapun bagi saktam kahandana bagi damakta center de takshindana ba all political parties gi mifam pangthok tu warep lokre all political party gi mifam maduda sakar pai bada yauri ba NPF ki MLA amatanga si saruk yakide ngasin nutil pung ohum dagi numidang pung manga makhai phauba chief minister gi secretary ta pangthok ki mifam maduda Manipur gi apun bagi saktam kahan ba yaroi haiba warep amukahan na loki mamangda all political party na semba consultative committee na thau puduna bharat ki lusing basingda Manipur gi apun bagi saktam kai ba yaroi hana takshindana ba warep loki ngasi gi mifam na prime minister da memorandum pisindana bagi mioi tare na saba draft tawna ba sub committee amasu semkhre sub committee asigi chairman ona deputy chief minister Junam Joy Kumar Khankre party singi mihu chingyauna MLA humpuna November gi ahan ba chayolda Delhi da chatuna naga pistok na Manipur gi boundary da solak pa yaroi haina takshindana ba warep sing lokhi haina mifam pangthok pa luar ba matungda CPI Manipur State Council gi deputy secretary L Sotin Kumar na phongdorki Koi yamna common noiba sab manaba adugumba wafum ma bukhada bai damakta koi drafting committee ma am seme noni se manungda aduga loirna koi gi consultative committee gi hana same level consultative committee se masina maru oina center da noni se manungda likely andaki November 1 soi dagi satna unan to aduga loirna mathang koi maru oina yam chingne ningoi ba koi state ki territory integrity de solak pa yaba su mayam sing semasi Manipur ki praja miya wi represent tawduna koi MLA humfu na singba mayam sat ba aduga loina party puna maki representative sing yauduna center da kan pressure mayama piba pham sini amaru na se koi enagris Amarom da Chief Minister Nongthongbam Biriana state asigi ngam khai amasung apun bagi saktam da singnarak pakhudimak Fibam amata da yasinna ba tawroi haina mayik sengna sengdok labanina political parties ni mifam pangthok trabasu yai haina wangkhem kendra gi Congress MLA Megajendra Kesham na phongdokli MLA gi Facebook page da thagalak pawarol amada center da su BJP state su BJP gi government leiba maram namasi pumba oithokpa yabani fibam masada political parties gi meeting kari gi tawgadori bano khongthang si wahan thok yaudabani Manipur gi apun gi saktam da chingnaningai kari leibagi hangli Assam ki tongan pham singda khundari ba Manipur singi khunai amasung sen thongi phibam phagatna ba sem ki ba Manipur Development Council Assam amuhana hingana ba Assam government kupna khanari haina Assam ki Chief Minister Sarbanand Sonowal na phongdokre Manipur Legislative Assembly ki Speaker Y Khemsana Assam ki Dispur dalaiba Chief Minister Secretariat Sonowal gu unaba amada waphamasi phongdokhibani mini nifu rom chukna unakiba tu da lusingba anina hauji oriba awangno polamdam gi political gi phibam sukup na khanaki Speaker Y Khemsana Assam da khundari ba Manipuri singna thengnari ba socio economy gi khutong sada ba sing sakwa thorang da sothari ba sing mengkhat pa ngamna ba Manipur Development Council hingana duna mapangal leiba council ma ohan binana ba Assam gi Chief Minister da taksin ki Speaker ki wafam taraba matungda Chief Minister Sonowal na Assam da haukiba mamangi government ki matamda semlamba tongan ba phurup singi Development Council punamak muthatkre Manipur gi yauna hariba council singa sikarama maong de hingan hangadage amadi karamba matik mayai sing sinagadage haibadu kupna khanari council singa sigi karamba budget ki mateng amapigadage haibasi laptop nana bahona bada matam khara sangkhigani maramaduna matam khara ngabina na speaker da thamlaki Panbiya lisingani tarama thoida matam dugi Assam government na Manipuri phurup yauna tongan phurup singi phibam phagahana na bagi council kunthra rom semki council singa sida akhana ba senthang piduna sakwa thorangi thabak thoram kaya pakhala mani adu lisingani tara tarukta anoba government ama lakpadi council singa si muthat khibani Nauna Sam ki Technopol district ki manpower amasung infrastructure sing wat pana law and order ngak na mahona bada district administration ge so sing na ba ma ori haina DC
KSS Ragumani na Fongdokli. All Manipur Working Journalists Union na Sinduna Hauki Batang Kunga Mangada Rural Reporting gi Saruk Ama Oina Technopol District is Chakwa Thorangi Tabak Sing Yang Shindanagi Kongchata Disina Wapamasi Pongdorakibani. Technopol District Headquarter the Laiba DC Office the Pangto Pau Mipam Aduda SP Dr. S. Ibomzasu Saruyaki. District Asiki Hosik Wariba Pibum Gimatang the Paladuna Ragumanina Hana Sandil District Subdivision Ama Oina Leramba Technopol Mamang Sahi December Ginipa the Matamatu Congress Government Mapung Power District Ama Una Lautorakibani. Now na Semlapa District Ama Oibana Sako Thorangi Tabak Packet Pada Kudong Sa the Bakayamarum Mayuk Nari. Officers Singly Pum Topa Quarters Laitavana. Office Kaya Office Kam Residential Game on the Seasonary. District Asigi SPG Office Power Laitavana Manipur Rural Bank Technopol Building Batak Office Oina Lady. Housing Lady Bawara passing a Sigi Matang the government Tamarik Chumna Kangan Kivalere. Atumatam the government Tabo Pakalakani Hybrid Hazab Lere. District Asi Subdivision Home. More Machi Amade Technopol Kadula Basu, More Masung Technopol Natana Police Station Mapung Pana Latri, Amadi SDO Sing Sulatri. Southeast Asia Gilebak Singalaru Itiki Tabak the Kumang Soshin Nanaba India government Packet Liba, Egis Policida Technopol District as Obothodangli, More Town the Packet Liba Sako Toragi Tabak Sing Lushlet Nabamatamda More Subdivision Asi Model Town Amasoidana Oregon Haki. Only door step only door for the whole country. Southeast Asian countries में South Asian countries में हम link up तो होगी मतलब हमारे बा थोंग है रगदी कानूनी district की मनुष्य में मोरी subdivision में and lots of scopes like development की I think within 3 years time from today 2020 ada lam जुकी चाकत बगी मम्मी सी हम ना कई सेना तादो माल नोबल district create तो बनी ना मसी अवार पादी तुम हाँ बहुत दो पाई खरा तुम अवार पना था नहीं बजा गानी कोई ऑफिस में साम बजी पुन स्टार्ट तो मशीन तो बड़ी सी SDO टेक्नोपॉल ऑफिस नहीं मसी ट्राइबल डेवलपमेंट की सब प्लान में मखादा कंपोजिट कैनोन डिस्ट्रिक्ट की नते सब डिवीजन लेवल साथ ऑफिस कम रेसिडेंशियल कॉम्प्लेक्स है मनी अरे सीधा स्टार्ट हुआ हुई फंक्शनिंग District Asigi SP Dr. S. Ibomzana, Technopol District International Border gi asang basi punna kilometer chama gi yankini thorum oi maramaduna law and order gi lamda yenglabadi yamna sensitive oba mafamni khulai paiba aina yadaba port dragna singba puthok pusin tawbagi thabak chahi kya gi mamang dagi chathaduna lakli Bimasi yenglagadi District Asigi Police mapangan kakhan anbaga loina matamga chunaba infrastructure sing samgat pachangi Police personnel chahum lomna anoba district asigi tangai phadaba thabak sing hauzik oina pangthokli masida sam rifles ki market gi so mateng panglakli border area gi tongan tongan pham mari da su aina yadaba mioi sing salak pe yang sinar ba numit khuding yakan mathabak lokali district asigi oina intelligence network ama samgat anaba su hotnari haiki Manipur is 398 kilometers near international borders. Aduga masida koi Technopol gi share to 152.70 kilometers near. Yam sang re hajari 152.70 kilometers. Masi sang re masida hobo myam le koi border side yam le adugi masi koi loi mak thing ring am jade aduga koi checking tawi even Assam ra khana su yam pajan tawi koi police su yam pajan tawi the market of Peggy and she chance to Taki about Peggy men Porsche. Must have quite a phone Porsche around 900 Sandil get minor lay when you the crack I do Kajin Tonaga only 311 Muktan 300 Mutan lay. The police station whom under the SPE Kagi Boni and Tokrakanda was a lady who behind that. Then I quite a more than 100 something. I'm never Honazani. So that Peggy can get 1, get 2, say that when I Pagi ove dan traffic rules campaign gan sumba da pagi yam scenery go rio nya sang pagi tim just makan chai de khara tharaga pagi kamuna lit toroga civil da koi tim manga thama khaido ga thadok pa border se ko chatna yimba sumba mayam ju tawgari District Asigi Lamdam Asigi Miyam gi thabak ta mangjil thana lusing lamba thonawjum ibu yaimagi ahan ba lekhidabagi kumon thorom nupilal complex ta pangthokre Babung Ibu Yama Memorial Trust na sinduna pangtoki pa thoromaduda poire lemirol mera paibi apun Manipur gi President LMM Sobi Zelengrong Union gi President Amu Kamai Kuki NP gi President Thangko sai hauki All Manipur Muslim Development Organization gi President DP Sahid Ahmad Chusar Yaduna lekhidabagi photo da hikale ka tamki
Pabung ibu yami gi miyeng amadi wakalon haiba hiram da khang hai singna wangang ki trust ki convener PS Devana laikhitre pabung ibu yama asi sahi yam sitlaba phawba chokthaba naidana miyam gi damak ta kathok lamlaba misak amani haiki amaromda NSN IM amadi India government gi wari sanaba Nagaland manungi wafamda sanagadabani Manipur gi wa khanaba sunga yaroi framework agreement gi wafam losan bagi mahutta miyam da khan gadabani Manipur gi manungda ADC da pangal pinanaba taruk suba schedule chanhan ba phawba kaide adubu wanopaki oiba council ama NSN IM amadi India government na sinbadi Manipur miyam na sunga yaroi haki India government ga high haukiba 2015 ge August ki tang ohumda framework agreement sign tawnabadu da kari yauri ge habase miyam hanjan lawba miyam na demand tawga su ngasi phaw khongdoktana leire masi yamna laibak thibani Manipur gi ngamkhai kaiba yaba Manipur gi laiminari ba kanglu puru mayam chingje kaina ba yaba adu hijan agenda amata yawba yaro habase akhoi ahamda strongly ai thamjaningi aduga amuk Hariba Nagaland da mapum oiba wari sanabasigi Nagaland da oigadabani Manipur gi oiba wafam di masidesida yaudabana phagani yaubasu yaroina ai adumain thamjaningi Amoromda Thanozum ibu yamele khitabgi ahan sing Thanom Educational Guide Center singzamai nasu sinduna singzamai community hall da pangthoki Thanomadu da Manipur College gi principal Oramba El Sadananda masung national awardee ais ibotombi khuman yauna te maru ibu misakya saruyaki Toromadu wangang ladon ibo tomi kumanna lei khitraba thonawjom ibo yaima salon yamba lebaki amadi miyam ki thabak thorom kaya tawkhiba misakni ma hinglagi matamda singtam anigi nuksinana bahotnaram ki masida sunatana lamdam sida wa culture purakna bahotnaram ki ba misakni loinana Manipur da leiriba tongan ba margoiba organization kaya gi sip advisor amadi advisor oiduna sakot thorang kaya purakna bahotnaram ki ba misakni haina singthaki Professor El Sadanandana hakibada laikhitraba thonawjom ibo yaima lebak miyam gi seba tawningba masung tawkhiba misak amani kunagi yaipana amadi Manipur da no mangal ama purakna bahona kiba misakni mahakna society asigi damak toromba thabak thorom kaya adu maram oiraga Bangladesh yauna tongan balup kaya na mangonda mingthol kaya piduna ikai khumna kiba misakni hana phongdoki Si More Hospital amadi PAC ani ki phibam yangsin khre khosat latu da Health Secretary Sumanta Singh Health Director Dr. K Raju Surunaki Minister na More Hospital ki Operation Theatre Room Ultrasound X-ray Machine amadi staff sing quarter ki phibam yangki Minister L Zenta Kumar na atopa lebak ta ki puslak iba sana thakna ba polam sing saying torba matung da puslhana ba PAC asigi campus ki manungda Food Safety Office ama sargani More Hospital gi Medical Officer amana Ultrasound gi technician oina tha taruk ki course ama Jenims ta chatke haina proposal taruk liba si mari lene basing da tana duna karama maong da thaba yabagi habadu yangsingani Hospital taba lambi asi samjindana ba mari lene ba department ta hairgani hojik leriba X-ray machine sigi matak da matang machuno ba masupina na ba hodargani haiki India gi leriba mapan gi lebak singa Aku lalu ni ciki can tangan penjara kiri puslak bagi, jauh makil source ma oide ba, masuk mungkin hendak jauh nak orang kadori ba, makil more gi segi, kaki boundary dalai ba makil market international market se, masih di mapalam di puslak ada makil ki can apa cenjak masih pochung se food safety, madu department ni yang jelas ba matung da, madu sebuah na harakan da. Aku ki Manipur ki masuk India ki praja sing thajin ba madu ki tamu sida ko office ma hangna ba ba ki masi ja ko lamsi yamak ai secretary ai samak director yauna aku masi yamak on bas tawre habi are si jaga si da ko space ma cham pange masi da food safety laboratory adiki loina na mate da ko mal khana oi ba storeroom amasung office mate madu su police station anu jaga ma da aku mate service anu ba yam thuna ko honor ni hadna ko ina mayam da Medai kutang dah koi pelajar madu ki masir kanu do pijari. Sayol amagi manung da thang jama sung nomai jung khudingi pangthok liba Imphal Evening gi section thorang lokhat po ina pam da ba thodok sing thok tana ba Raj Bhavan mamang da gi khuyathong phaw ba CCTV camera no na khinkre punna camera hom phuguni thoi romna Imphal Evening manung da pam da ba thodok thok tana ba yengsin ga dori Transfusion medicine in clinical practice hypersida nomi goiba Continuing Medical Education CME gi thormamanga si RIMS Jubilee Hall da hodokre Towards
optimal transfusion practice have a thimda Manipur Society of Transfusion Medicine amadi Department of Transfusion Medicine RIMS anina kusam naduna amadi State Blood Cell National Health Mission Manipur na mating pangduna pangtokiba ngasigi thoramaduda RIMS ki Director Professor Dr. A. Santa, RIMS ki Medical Superintendent Dr. S. Arun Kumar, Lucknow Transfusion Medicine ki Head of Department Dr. Rajendra Chaudhuri amadi atai miyo ki asar yaki Thoromga mari lena Director Dr. S. Santana India ki oina yengbada RIMS ki leriba blood bank asi tare suba position da leri mase ekhogi punama ki chauthok chaningai ni haibaga loinana blood amasung blood bank haibasi maru oina emergency amadi delivery case singda hena darkar oibana pung kunga mari mathau tohon bagi tangai fadabalai haina phongdoki Ring of the day account, and one of them which come to my mind was just, in fact, before, without knowing this, I was going to write about this Department of Transfusion Medicine because I'm an obstetrician and gynecologist. We really depend on the blood and the blood bank. And when I joined, and because I'll tell you, this was the 5th or 6th medical college I started. So wherever when we started medical college, whether in Sikkim or in the Dharan or in the Nigrin, we have to start with our own blood bank, and the licensing was so tough during that time. Impal West Police Commando na thasagi kunga taruk ki numida warang pung mga rom taba matamda moirangkhom amasung masiga taina mpham singda sar ok sing sek tobda KYKL gi kadara ma phari hari Police Department gi PRO gi cherol amana phagalaba miyo adugi maming samja sabam inaw maitei sahi nifu apok palai khitrabani pamasa waikhong khongjau bazar dagini amromda Thobal Police Commando na salungpham Anand Bazar area dagi KYKL gi kadara ma su phari hari phagalaba miyo sigi maming Saikhom Sidam Sahi Kunga Taret apok Santos Hairok Part 1 dagini Thobal Police Commando amasung taruk suba samrai police ki kangbu amadasu Lilong Bazar area dagi KYKL gi Sergeant Major amasu phari hari phagalaba miyo sigi Maming Thangsam Hemant Tamaitei Kawi Chahi Kuntra Manga Sure Apokpa Kalibu Arong Haibung Kakhong Dagini Hari How's Pau Martin a Brem Telominis? Changi labor sort for the producing at Tava, Akcham Chotarba, Tuma Chava Yaratava, Kung Haman Maratava Singitamat, Amatanai by the Jolly Sire, Amasun, Jolly Capsule with Chinese Navy. Cab service in Manipur. Lamjingba Cab service. Please download Lamjingba Cab app. 5% special discount for app users. Download now. Download Tobio. Lamjingba Cab app. Lamjingba Cab service na Manipur da finest and smoothest cab service pizzeria. Lamjingba Cab app service users sinda 5% discount to pizzeria. How's break matung da makha tapa pau pizari Singzamai thongi lambi samjin bidabati ki mayukta singzamai kaithel phambi imai bil singda lambi thingbagi khongjang changsin khre imai bil singna phongdorpada lambi si matam kuina samjin bidabana kaithel phambi singi marakta ana ayakya yaure potleba lakleba amadi sathok sasin tawriba singda chawna khudong chadaba mayoknare Hiramasi matangda mari lenaba kendra MLA da khan kibalere adubu ngasi phawba samjin bidri karigumba chayol amagi manungda samjin drabadi matam kaktana lambi thingbai khongjang changshilagani hari Delhi da mahiroi lup na tabalup amatana maram sadana thabal sinwa amadi pangthokpada Manipur Students Association Delhi masana athing matam khre mahiroi lup singna asuguma inat ki obasanabi amabu lana matam sadana pangthokpa tarabadi madu mahiroi lup orbasu masana sogaloi madu da tholak papapata khudimak silang lup aduna pugadabani sahi amagi yoksang amadi cherau bunatana mafam matam sadana thabal chongba yaroi handak sagi ningol sakobunu beta pangthokkiba thabal chongmagi thorom amada nupi oibigi hakchang manungi phurit Mami taba photo amadi yengba nuai taba nupi service ngi photo thagatuna lebak wathok ohen khiba du gidamakta masana sililang liba lup machuga phamin naduna wathok ohen bagi daita organizer amadi photographer na lebak miyam khangna lale hana sengdokna ba warep lomina khre asugma thodo wathok kaya si makata na tholok tanana ba masana kan miyang sang mahawrgani wathok asida nupi masa adu mara laitabana masana matam Pumbada lepaga loinana numituda thabal chongkiba nupi service singna masata laktuna matungda chakshina nabagidamukta punna phamina dana wakal tamina khre hari Police amadi awang Sakhong Development Club ka kusam naduna North East da drive sathabada mayai ka bachanjak siznaba yonba amadi oktabi taraga manga phagat pangam le hari
हिराम असिगा मरी लेना अवांग साखोंग डेवलपमेंट क्लब की प्रेसिडेंट रामथर कैसिंग ना फोंदोरपदा क्लब असिदा सही अमरोम लेप्तना ड्राइव चथरकपतिगी मियामना मतम अमदा हंगोइना लौनरंबा नॉर्थ एओसी मफम असिंग असिदा यामना फिबम फगतपंगमले क्लब ना संक्षिप्त खोजंग मणिपुर गवर्नमेंट की थौ पुरीबांग मथौसिंग तेंबांग पिबिरक्लबदी हेना मपुंग फागनी क्लब की मार्केटगी मखाताना मफम असिबु अफब मफम अमु ओहननबा लेप्तना थबक पाखतखिगनी ngasi phatkiba miyosing aduna mapor saba guli saba yonba amadi oktobi mapa obesing na suma sasing basuguma phataba lamsat satpatigi kannana ba thabak lokhatpada tengmang pibiu haiki uraiba naharon gi jukse afaba juk amo oinanaba haukiba mayamna naharon kya drug addicted oiraga sumai huran chintiba oidaba lamsat oktaba lamsat chatuna mangkiba mayam se kannanaba haiduna ACDC club na chatharakpa chahi ma chupna ngasi mapung pharakle masida mamangai digi horakpa mafam biosi haiba mafam se ngasi awang chakhong haina onthok leraga mafam se haujikti pungseng seng le na akoina lobang ngamle punamak se akoigi Imphal West Police masigi support amasung miam prajana support tawibadigi khongthang se sanglakpani masi tungkoina koi tawbang ngamna naba mari leinaba MLA mantri mandon amasung akoigi honorable CM amasung lai punamak sina akoiba mieng changbiraga mapung phan amu support tawbiu haina club ki mai kai digi sumaina request amuk tawjari Liberate College NSS Unit 1 amadi 2 anina punna sinduna nomagi oba blood donation campaign ama ngasi luwang sangam da leba Liberate College gi multi-purpose hall da pangthokre campaign atu da college asigi teaching non teaching staff amadi mahiroi yauna punna miyoi chani rom na sarya ke loinana laliba November gi 9 da blood donation camp amasu pangthok lagani haina college asigi principal WB Saubina phongdorakre District Helum and the Textile Office Tamelong District na sinduna nomagi oba tongan helum amadi handicraft ki delivery scheme development program amadi mudra scheme gi matang da nomagi oba awareness program amang si nungbas division Tamelong District ki manung chan leiba Taudaijang village da pangthokre Thoromadu State Disaster Management Authority ki Vice Chairperson Adim Pamai Project Manager Helum M Iboyaima amadi Textile Designer CS Ranthoni amasung Nungba Model Development Committee ki Chairman Wilson Gangmai na moruba mithung singoi ki tongan ba expert sing scheme sing sigi matang da sugai na taki luhong ba thamanga khakta ngari nupa amang si thangoi ban jumnam lekai cherau ching makhong da leiba masagi yung gi yena khada thori yandun siramle Laikitraba miyoi adudi Hamom Binod sahi kungataruk apok pa Laikitraba Kumar Kawi todo si yulo na badalaiba mane thokpa mana ising sokpa lakbada nungthil pung ahum aduwaida thori yanduna leramba thengnarakpani hari todo tofam dagi phangba pawgi matunga ngasi imung manunggi miyoi sing yari pokta chatkibana yum aduda mi amata leiba tanjada mi amata leitaba tanjada todo odo thokibani hari Laikitraba Binod not eosida leiba not eosida nung lengwa yonbagi thabak tawi hari Imphal Police na misi asigi matang da forensic science ka loina na yang silaba matung da postmortem tongna na barims ki mokta thamkre hari Sangai Festival ke bulam zau da hodokni haram laga mafam hongdok ki matang da sem ki ba JSC ga thanga kendra ge MLS oriba ti Robindro yauna miyam gi oiba khanani na ba mafam ama ke bul da pangthokre JSC gi market gi advisor M thoibana phongdok ki ba festival hodokni haraga mafam hongdok ki ba siyabangam loi JSC na taliba dabi sing Sangai Festival ke bulam zau National Park ta hodokpu numit mangani state ke thak ta mafam aduda thorom pangtho on ba haiba phire basi ahong ba leite haiki Ti Robindrona miyam gi apamba du tatu tasin torga kari toba yabagi haibadu kupna khanamina si haiki government asibo koina undra lauda khongda chaidigi mamangda isina watani khoi tanar kanda akoin pamri sini ne noina tawro rais kai play ibo kai pawno awa play bno yadi sinu tobio ba nangi adel leiba khungang de leiba nangi dache san chamya alla mami bono harawi ne ibo nawanda mo khoi me na bol pini ne na koi tamna tanara yengaga tobana pamche yayakti Agriculture schemes ngi matang da district level sensitization program amang si district agriculture office Thobal na sinduna Thobal mela ground da pangthokre Thoromadu the Education Minister T.S. Radhesam Additional Sub-Secretary Agriculture Dr. Suel Akhtar Agriculture Director P.S. Rajendra Thobal Municipal Council ki Chairperson T.S. Samon Amuri Bemusing on Saruyaki Balasakana Lomi Sing damang da packet liba scheme sing kana ba sing matang da Lomi Sing the Director P.S. Rajendra na khanghan ki Education Minister Radhesam na Lomi Sing bu thak wangkhan na ba sakara sino honari haiki
ऑफिस का हम लो लो ये जगह असरा गोला गोली की पॉलिटिकल पार्टी का दरकार लेती है कोई सरकार में आप पूरा सरकार में तो मैं हम ना तो सिंध के कोई ग्रुप से वगैरह स्टार्ट हो गया अभी देखी ना मतलब सेम थिंग लो भी सिंगिसो अभी वो हर वही करे से आजर का सरकार ना पीड़े इस की मैं हमसे सीधे नजर बदगी अरे वो मांग ले रहे अगर ना सीन ना बा मैं आपको सीधे बियो अदुगा हम तो याव ना डिपार्टमेंट से भी डिपार्टमेंट में करियो फजल तो करोते अकोई जता पियो अकोई फजल ज्ञान पाने वाली समझ के हर वही करे Government Dance College na sinduna normal yoba students careers promotion program ama Palace Gate Labab College asige open air auditorium da pangthokre thoromodu da Padma Shri award di KSS Thorani Sabi Devi Art and Culture Director Dr K Sushila Zen Manipur Dance Academy ki Director L Upendra Sharma Moriba Mithung Singoi ki thoromodu da wangaluduna college asige moriba thau puriba G Dharmadas Sharma phongdo ki bada program asi Mahiro sing da jagoi tamna stage performance pihanduna makhoi da hena mapung phaba talent lahinna nabigi khudong saba pinana ba pandam da pangthokpani haiki छात्र की मोई करियर सही मरी मंगा अमा अखोने जगोई तंबगी कोर्सिंग से लोशलो मतमदा सिरेगी थोकी गामदा इंटरनेशनल नेशनल लेवल की मयाम सिंह के थिंगनबो ngamnagi प्लेटफॉर्म से चुमना कोर्स लोरकांदा मु इनो प्रैक्टिकल फील्ड ताबो होरगदे इनो सही क्या अमा लिसांग सिने संगदो अखोना छात्र ओरेंगे की मोई कोर्स तमिंगे मरक सिदा लोइना अखोगे स्टेज द प्लेटफॉर्म न थोगा performance tawbagi masi sina moida confidence hakatpa hojik tagi una aduga moida awadpa phajaba agi magi chunaba loin maksi khangdokpa ngam hobodoi matam jana tungda college asida tamliba mahiru singna saba tongan makhal gi jagoi sing utki Yang police station namadi elected member amasung local club mera paibi Singapore sinduna community policing gi matang da wakal taminen ba thorom amangarang hiyang lam makhale kai community hall da pangtokre thoromadu da SDPO kaksing TS Disorjit hiyang lam police station gi osi thoksom damu su sarugyaki mob justice crime amasung criminal gi thabak thorom sing hantan bada police gi thodang amadi miyam na logda ba thodang gi matang da akhang haising na wangang ki Hanak Panchayan Mikhalda Oinam Kendra ki Topul Ward number 2 da Mai Palak Laba Hana Congress ki active worker Oramba Thoksom Ziban Namadi Mahakpur Sawkapa worker single na BJP da sanglak pada haraw taram na okpagi thorom ama BJP Oinam Mandal na sinduna pangtokre thoromadu da BJP Manipur Pradesh ki election management ki convener KS Zibona Hozuk Paliba Sakar asina tawriba thabak thorom singo miyam na thajabadagi party asida sanglak liba miyoy singo thagatpa phongdokhi Bisnupur district ta Impal East ta West ta Thobal da amadi Jiribam da koi hairiba aduga Kaching da so koi sumaina akoina sema ngamjakre aduna hojik yam layo pabni togul legi su ward number 2 gi akoi gi praja singa loina lakpi dana BJP li yawbiri se tasengna BJP na tokjariba chawkat thorangi praja miyam gi lamta tawriba thorok sida thajaba thambi budigi lakpi bani Clean Impal City Highway Team da Class 6 tagina 8 fawbi mahiru singi oiba sport painting competition amanga sa Impal evening saruk ama oina mahut department ki matiang loinana amzuna sindra pangthokre mahiru yang khai henbuna saruk yaduna pangthoki ba painting competition adu da mahut department ki director Git Kumarna Impal City bo hena masak thokpalu nan ba city ama ohena bagi pandam da painting competition ase pangthokpani haki on one hand Impal evenings to popularize to ba sai live meeting se चाब खक्तना तब मखल मथेल कया कया के करम मखल मथेल नो हाइबदा लाइव में हम एंटरटेनमेंट पी बांगांग सिन लाई कमाई ये येंग जबा ऑन द अदर हैंड अगांग सिंग सिदा कमाई तोना कोई लेरिबा सोवर सिंग सी लू लान गदगे हाबकी अनि सिगी अपुन में पादम दु फंगना भी दंग सिगी प्रोग्राम से सिजब Amzugi President Wangkemsa Samzaina Impal City Luna na thamdana bagi wakhalo du mahiru singda lehen batangai fade competition asida makong mathang tarba singda sel gi mana pi gini haki Ijilla na thamam matamda takoi gi moi gi su daita lei hai sigi moi da aganna ba adugumba koina si mahutka amzu kusam naraga chinjabani adalo si mayam na lakri ba mayam pura machida koi rinta koi gi mathilam oina hai bade chira jo koi gi sul gi lai lama de painting gi lai lama put maksida koi gi hani gi sau sida koi gi sinjara kanda amjuna kone sabani mayam pura bana so masi koi gi pin thong de hai na khali
WhatsApp group ama wariba gudupna ngasi chawang kut ki mangoina cycle sapramaina thong maya gi yadriba lambi samjin ma hokre matam khargi mamang da thoki bi singi sauna mar moiduna gundung turel mathak saba thong singi lambi gi taina ba mafam sing amanga ta thon kibani International Sanamahizam Students Association Kobalup Amana Mari Lenida Wapam Kaya Media the Pongdor Libasi Lebak Tibni Haina and Kel Chandra Singh Charitable Trust of Pongdokli. Trust ki Secretary Dr. N. Devendra ki Cherul Amana October Kulgum Doya Madi Kungamari da Lamyan Salianda Sahitya Academy New Delhi Madi Jawaharlal Nehru Manipur Dance Academy Anina Sinduna Pangtokiba Birth Centenary Seminar on Pandit Nintho Kongjam Kel Chandra Singh ki Toromda Larik Natraga Seminar Paper Ama Power Yantokiba Late Seminar adu yeli hariba larik aduga Pandit Khelchandra gi thorom aduga karigum hiram amata mari lenade Pandit Khelchandra gi seminar adu di ayuki session pangthok laga nungthil gi pung amada lotion ki nungthil pung ani makhaida nongpok thangba India gi aibusing gi mifam haiba thorom ama pangthok nana bale hobani aran bu wafam hajinduna yeli larik aduga Khelchandra gi seminar aduga mari lenhan ba yaroi masigi damakta International Sanamahizam Students Association miyam da lale hajigdabani hari Kata Impal East District amasung Khongma Unit Sinduna Mayai ka basinjak amasung yu matau karam nangak tokani haibagi numit nini sathakadaba leadership training camp ama Khongman Zone 4 amadi 5 ta leiba Social Workers Congress Complex ta hokre toromatu da kadagi President Incharge Ais Priyakumar nupi samaj ge Secretary General K.S. Ramani Khongman Gram Panchayat ki Pradhan M Nungshirei Susaruyaki RIMS ke Psychiatric Department ke Head Dr. and Heramanina status the drug na lana sizinaba amadi yu thapgi sang yamna wangle masidagi makhal maka kaya gi laina nabagi sang su hangelakle pibo masida kada amadi miyamna lokhalaliba khongthang ase afa khongthang amani haiki na liti nisagi mayokta lepaga koi leba gi sanjani ga niu kanon ai mayam diga mukhisan narga leba eta nisai de gagi maru muthan ba amasung Ranagumba amate jilai na sina ba kangendaba se yam tanai tadaba More de leiba tramatu suba samra falls ki kem mamangda Maruti van ama accident thokpadagi mioi manga More hospital da lakanakre driver ki phibam luna leiri hari Delhi Association Manipuri Muslim Students ki nauna thau punanaba executive members sing khankre Jamia Millia Islamia University gi says Khairudin Sahabu President aduga University of Delhi gi Farooq Ahmad Chasa Bambu General Secretary ona khankre Hozu makata na sanabagi Paulo bis Sanabagi Paupizari Anis Asian Combat Games 2017 ngasdagi Nehru Stadium Guwahati da hogdokre Games asi Martial Arts Association ASEAN amasung School Games Association Indiana punna kusam naduna pangthokpani Grandmaster Situ Janito Dimapurna Games adu athoiba mithung oiduna hogdoki Asia ge tongan tongan lebak singe players singa games asi saruyari games asi maruina kung fu taekwondo karate kickboxing jitkuwondo amadi judo no singa martial art ke tongan tongan masana singa sanro singa competition tongnari ahobunu mita jitkuwondo dagi event asida Indian team da saruyari ba Manipur ke sanroi tennis aribam keji kuntra S Kennedy keji yankhai amadi P Manglem Jaw keji yankhai manga ki category singa semi final changkre amoromda kickboxing team da Manipur ke sanroi Nepal gold medal lokre sanroi singa tudi L Surbala Devi M Sunanta Chanu M Nerisa Devi M D Nawaz Sharif K Bobosa Sharma A Haridas Maitei S Sinkhai amadi W Prashantani Yaski makhada kuki inpi Manipur na thasi ki tang taradagi na taratret tang taradagi team taratret na saru yaduna zariba amda satar kiba football tournament ngasi loshin kre LFMC Yairona Markhaulia FC bu goal home amada maiti piduna Marmansi Brotherhood Football Tournament ki champion oikre ngasi losin bagi toromda ML Saltolian amo Kuki Chief Association Ziribam Tamilong President Pong Thang Singsong Ziribam ki SP Mobi yauna tongan organization singilusing basing na saruyaki makok batang tarbas na rupa lesing kun lesing tara amadi lesing tara ka kona na trophy sing kushinaki
Regional College Lilong Chajing na yumbu oiduna Manipur University Sports Committee ki miyang makada Manipur University Inter College Archery Men and Women Competition lakliba na November katang ani degi hawrgani Manipur University da affiliate tawraba college sing na October kontra phawgi manungda entry form pislak nanaba entry form law nanaba organization committee Manipur University Inter College na khanghalagli amaromda Thobal College da pangthokadaba Manipur University Inter College Men's and Women's Kabaddi Tournament ki trial selection kam coaching ki damakta punna nupa kun gataret amati nupi sanroi taraga mapan gi ming laukthokre hozu makatana sanabigi paw boyai ning thojam degi phangbigani Port Odisha mati West Bengal Sathariba Sub-Junior Girls National Football Championship ki quarter final sangkhre All India Football Federation mati All Manipur Football Association sinduna tha sigi tang kuntruk tagi team kunmathoina group tare thongna khaituktuna Kodongbongpi Sports Complex Wangjing da Sathariba Sub-Junior Girls National Football Championship ki ngasi sanakiba ahanba match ta Manipurna Himachal Pradesh pu goal mapal amada anisuba match ki sanakibada Delhi na Madhya Pradesh pu goal ani sinoda ahum suba match ki sanakibada Orissa na Rajasthan bu goal tara sinoda madi mari suba match ki sanakibadana Chandigarh na Uttar Pradesh pu goal mapal sinoda maitiba pikre Sathariba championship asigi haying ayung pung nipan tabada ahanba match oina Bihar amadi Uttarakhand ga sanagani ani suba match ayung pung 13 tabada Kerala amadi Maharashtra ga sanagani ahum suba match nungtil pung ani tabada Mizoram amadi West Bengal ga sanagani Polo team kunipana saruk yaduna ngasidagi Imphal gi mapal kangjibungda Kuntrom tu Shuba N Hazari amadi Dr. N Tombi State Polo Tournament Manipur Sarkar gi Youth Affairs and Sports ki Commissioner Ais Dilip na hokdokre Thoram masida Manipur Horse Riding and Polo Association gi Senior Advisor Dr. K S I Sorjit Laikhidraba Dr. N Tombi ki masanupi Dr. Monica Naurem amadi imung manungi miui singsu saruk yakhi Knockout basis da pangtokdoriba tournament asigi ngasi ahobu nimit ki sanakiba match da Manipur Police Sports Club team Sina Eastern Student Club Nomaibungbu Panjal Taret ahumda maitiba pikre match asida mai pakiba Manipur Police Sports Club team Sigi Panjal Singadu KS Dinesh na ahanba sakargi minute ahum minute manga amadi minute tare suba minita Panjal ahum chanki Y Binoina ani suba sakargi ahanba minita Panjal ani chanki atopa Panjal ani aduna Biking Salam amadi S Arun Kumar na ahum suba sakargi minute mari suba amadi manga suba minita Panjal amabam chanduna match asi mai pakibani match asi da mai thikiba Eastern Student Club Nomaibunggi Panjal ahum adu A Cameroon ani suba sakargi taruk suba minute amadi mari suba sakargi ani suba minita Panjal ani sanki atopa Panjal aduna A Lamyan bana mari suba sakargi manga suba minita sankibani Sathariba tournament asigi hayeng ahanba match oina KMM Riding School Team A Singhamayamadi Kurai Polo Club Team B ga sanagani ani suba match ta Nambun Mapan Polo Club amadi Thangmaiban Youth Polo Club ka sanagani ahum suba match ta Tentha Polo Club amadi Singkhai Humra Polo Club Team A Kongpal ga sanaragani akogi identity ka honaratwa akogi yamna rich culture yamna rich heritage ayose akogi masinya da angal yarega prithviga akogi khachpagi tema adugo bakugai adugo legal oinawayana adani sanai festival manunda sinjegi ayana representation sport government Manipur tourism camp fully yarega amadu hone deribani adum tawna Manipur ki satta pagi indigenous oiba asigi su awat lete akoi sojabi wani resources wasabi wani aduma ko akoi lago ko banagi polona lapin tapa malere kan honaga di kara yepi oire haraga edo project toragadi ato business game su support honaga dokon dinaga tangai pade Kunitoi suba Winners Cup for Men gi ngasi sanakiba match ta YUFC Ukrul amadi Rau Lanibam lekai goal ani ni chandana draw satkhrabasu away match ki goal difference ta Rau Lanibam lekai quarter final sangkhre All Manipur Football Association sinduna tha sigi tang kulhumdoi degi district taramatoi gi super division gi winner team taramatoi na saruk yaduna home and away basis sathariba kunitoi suba Winners Cup for Men gi ngasi YUFC Ukrul gi home ground oina YOSC Kurai Konsam Lekai ki ground sanakiba match ta Imphal East District Football Association gi super division gi winner Rau Lining Mekai amadi District Sports Association Ukrul gi super division gi winner YUFC goal ani ni sanduna draw satkre
Rau Lainam Makai goal ani du Waira Zamadi and Laibak Sauna Merski Kunitri Subamadi Kunmanga Subaminita Sankibani YUFC Ukruli goal ani duna Tangum Rubhamadi S Benisana Merski Tare Subamadi Marifumapal Subaminita Sanki Match asida Rau Lainam Makai Sanaroi Y Santa Ningom Sifang S Swaringam Amadi YUFC Ukrulgi Tangum Ribada match contact Tokiba referee yellow card utki Rau Lainam Makai home ground oina sanakiba match YUFC goal amam sanatuna draw chatkibani ngasi YUFC Ukrulgi home ground oina sanakiba match tasu goal ani ni sanatuna draw chatpadagi away match ki goal difference da Rau Lainam Makai na goal manga marida mai pakpadagi cup asigi quarter final sankibani Sathariba Cup asigi hayinung tilpung amatabada District Football Association Thawalgi AFC gi home ground oina RYDO ground Sarangpata District Sports Association Chandel gi ULFC ga sanagani Federation International D Football Association gi miyang makhada India ni yumbu waiduna tha sigi tang taruk tagi country kunmari na saruk yaduna tongan ba mafam singda pangthokliba taratare suba FIFA Under 17 World Cup da India represent tawduna phajaba performance pikiba Manipur gi sanaroi Nepal da Sarajiban Enterprise Videocon Hawks Impal na donate tawba Sony Bravia Television Samsung washing machine namadi fridge sanaroi singi imung manungda state asigi ahanbo oina Hero Electric saruk yagadoriba Neroka Football Club ki kuthangda khusin nakre Thauramasida Neroka Football Club Sangafangi President Dr. THW Club asigi Vice President Kaisam Rameswar amadi Club asigi Vice President Abujam Brajamani na Thauramapusing oiki Sanaroi Nipan gi imung manungda television amamam khusinakhiba kaloinana Bharat ki football masana gi World Cup ki itihas da ahanba wena goal sankhiba Jackson Singh Thanaujam gi imung manungda television ama washing machine amadi fridge amamam khusinakhi Pangtokiba Thorom Masika Mari Lenana Neroka Football Club Sangafangi President Dr. THW na World Cup asida saruk yakiba sanaroi sing thagatpa phongtok aduna Under 19 World Cup tasu state asitagi sanaroi ani AIFF Academy da striker oina sanariba Wangoi dagi Roshan namadi Khomi Doctagi goalkeeper oina MD Nawaz yauraga punna sanaroi tarana saruk yagadoriba sisu state asigi chauthok chaningai ni tungdasu hena phaba maipapa propanga mowisanu haiki Edo Committee of Manipur Master Athletic Association Sinduna ngasidagi Khuman Lampak Main Stadium da is 11 Master Athletic Championship tongan ba sahi kaluki nupa amadi nupi athlete chahum lomna saruk yaduna hokre sahi kuntra mathak sahi marifu mathak phawbagi athlete singna saruk yaduna tongan ba event taramapanda athoi ahen tanagadori championship asigi ngasi ahubunumi ki pangthokiba meter samagi nupagi lamjenda sahi humpu mathakida S Thambal sahi yankai mathakida L Kunjesor sahi nifumonga mathakida I Sanjeev sahi nifu amadi sahi kuntranga mathakida S Kumar amadi O Jotina ahanba position taki category asigi nupi ki pangthokibada sahi marifumonga mathakida A Sakhi sahi marifu mathakida N Tombi Masa sahi humpu monga mathakida K Syama sahi humpu mathakida Ais Bimola sahi yankai monga mathakida M Kiran sahi yankai mathakida N Bidabati sahi kuntra monga mathakida C Ais Thasanana ahanba position taki meter sanipangi nupagi lamjenda sahi humputra mathakida S Thoiba sahi humpu monga mathakida S Babuyaima sahi humpu mathakida O Local sahi yankai mangada T Ibomcha sahi kuntra mangada M Sanjinna ahanba taki category asigi nupi ki pangthokibadana sahi humputra manga mathakida T Ais Ibhinungsi sahi humputra gida L Mangi sahi humpugi mathakida Nganbi sahi yankai manga mathakida L Sobhabali sahi yankai mathakida Indirana ahanba position taki meter lising taragi nupagi lamjenda sahi yankai manga mathakida MD Nazim sahi yankai mathakida Y Brojena ahanba takre category asigi nupi gi sahi yankai mathakida Y Chandrakalana ahanba position taki meter mariphugi nupagi hurdle meter race da sahi humputra mangada L Gulapi sahi humputra mathakida Birjit Thoksomna ahanba taki category asigi nupigi pangthokibadana sahi humpu mangada L Mema sahi humpuda PH Tamphamani sahi yankai mangada M Kiran namadi sahi yankai mathakida K Premlatana ahanba taki nupagi haijamgi sahi marifu mathakida
K Keso sahi humputra matakida T Damodar sahi humpumanga matakida A Ibu Bisak sahi humpu matakida S Thambalamadi sahi yangkai matakida L Mangina Ahan Bataki category sigi nupigi pangthokibadana sahi marpu matakida O Rasi sahi humpumanga matakida K Syama sahi humpu matakida A Momonamadi sahi yangkai manga matakida NG Thabana Ahan ba position takre Pangtholiba Championship sigi matangda Ad-hoc Committee ki Chairman L Ajit na phongdokhibada Champions asidagi khallaba nupa amadi nupi athletes singna Master Athletic Federation of India na sinduna mathangi sahi sogli singani subna tarnipal gi February tang 12 gi 19 phauba Bangalore da pangthokadoriba All India Master Athletic Meet ta saruk yagani haike National Championship ta saruk yadun lakchari aduga sei khangalakpa athletes singna mapanda 10 Masters Athletic Championship ta amadi World Masters Athletic Championship ta saruk yaduna kogi ahalaman singjibo sanabada amadi kana kumanabada amadi hakchang kana lainabagi damta kana Housing Asino Mayo Kuba Nongzu Mading Sagi Paulo Bisi. Ngasigi wakiba ngasagi pauda ICAR lampel patigi pipa paugi matung ina ngasigi khwaidigi sakiba Celsius degree kunipal dasmik ani khwaidigi ingba Celsius degree tarhumdai dasmik suino Nukshita yawi sing menit gisang ayukta sada marpunipal nuktilda sada yang kaini toy oiki ngasi nong chukide Huzul Salap Tamuri Bapa Mukan Pizari Center the Takshindanaba all political party in from Pangtok to Ware Blokre Manipur Development Council Assam Amuhan Hingan Hanaba Khanari Haina Assam Chief Minister Sarvanand Sonowal Fongdokre Amadi Nauna Sam ki batin Nopal district is sangba sagat pawat pana law and order ngak na bahona pada district administration ya soba singna ba ma oiri Ais tibni pizba paw mata ais solution jare ni ek tabiri buseng